ꯃꯄꯨꯡ ꯑꯣꯏꯅ ꯁꯦꯟꯁꯁ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯧꯕ ꯌꯥꯔꯣꯏ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯋꯥꯔꯦꯞ ꯂꯧ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯜꯂꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯁꯦꯟꯁꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯍꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯁ꯭ꯇꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯀꯥꯟꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛꯁꯦ ꯂꯝ ꯂꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯉꯁꯥꯏ ꯁꯣ ꯂꯣꯟꯁꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯝꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯊꯤꯡꯒꯗꯕꯅꯤ ꯁꯤ ꯂꯦꯞꯅꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯆꯪꯁꯤꯟꯕ ꯂꯥꯛꯏ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯆꯪꯉꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯝꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯁꯨ ꯃꯇꯝ ꯈꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪꯁꯨ ꯍꯧꯖꯤꯛꯁꯦ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯥꯡꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯌꯥꯎꯅ ꯃꯐꯝ ꯈꯔꯗꯁꯨ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯪꯁꯤꯟꯕꯒꯤ ꯄꯥꯎꯁꯤꯡ ꯂꯩꯔꯤ ꯑꯗꯨꯅ ꯑꯞꯗꯦꯠꯁꯤꯡ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯄꯤꯖꯒꯦ ꯍꯧꯖꯤꯛꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯔꯤꯁꯤꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯁꯥꯅ ꯆꯪꯉꯛꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯒꯦꯠꯁꯦ ꯁꯣ ꯂꯣꯜꯂꯝꯕ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯑꯍꯦꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯁꯤꯡ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯄꯤꯖꯔꯛꯀꯦ Dari bisi kalma lang dari yan tanong, mini mai rai no mi ta ka, ba mai rai no bo ngai lang de. Hujiksi Tingpibungi area da youth yaw Sanagaten gi youth yaw ba Ukun district ki police yaw ba army yaw rega Bobby eradication ki thabak anna chathari asi masida akoi ki naharon chingnasu tun gi mirol ne na khalla mukhoi su cooperation piraga kan na yanari bani masi ngasi Day 10 March 2026 pung ama minatara aduwa ngasai di gyan bahobani misisi aphaba thabak amani So, hobog usai ralo. Kathar hobog leo sai. Uttu bao sai. Ma ju hola rak la. So. Uçal. Mum yan ak la mum dai ban uçal.
Ulo tong ulo. Tani we wang na ki khon ga jar. Ulo ki gram dai wan. Ud guys la second round lo chalu. फोटो में तो अच्छा दिखेगा रे बहुत अच्छा है रे लवली फ्लावर नेशनल फ्लावर कुकी नेशनल फ्लावर आप लोग भी एक ले लो वाला भी है सब कुछ है जो现在这位 youth 兵呢 police 兵令说了个，现在在lâm里干你来得来个东啊，我带嘞，刚不比 district 呢，order kick 了没来了，police 啥回来个，Kuki 18兵呢，然了个我个啥呢？因他们那让没了么呢？那黑里那他们上海 order 没来了么18兵那个300块了个，有可为 police 兵令说了个，现在在为 youth 把现在干你我打不开嘞。我古巴的一个洞，可我打啥的来呢？没洞，咋打来呢？Que buitai. Hey. Mama phone.